Lockdown asi iramdam asida tawribasi yamna fai yamna kanai wahai asi tabada thamoida kari faubiba asidabu kanaba hairisibu haina khanbiramgani video asi kaktabida pungning sangna haubadagi loiba faubatang yengbiyu video asi kharadi sangani adubu dukimati kanaba fangbigani lockdown asida karamna yumda leina makhal makhalgi sale tanbagi idea su fangbigani Google haina panba matamda angang ahal pumna makhangdaba leitre Google की biography Google दा थपक तौगे हायरगदी करी तौबा ताई salary इसागी मोबाइल दगी मखल निपान हेना पैसा तानबा याबगी information सु फंगबिगनी video से सेंजबदा सुकी मति क्वाई मरमदुन अनवा viewers ओबिरबदी please channel से subscribe तौबियो मदि all bell button सु click तौबि मरमदि आहाकना अनव video upload तौबु खुदिंग इसागी device ताना फंगबिगनी 2020 March दगी हौरगा हौजिक 2021 फावबसिदा असुक यामखरे Matamasi lockdown asina miyoiba kayagi punsida awaba piriba Corona asigi mangjabadi mayam pumna makhangbire atopa YouTube news channel da nutigi uri tari asigi kanaba mayamda haijagi Manipur film industry asigi saknai rabi ima mayamna mombi haina khangbiribi ima asina interview amada haikiba wahi ama lei madudi miyoiba khoigi punsida khwaidagi maru oiriba si paisa ising amadi mai ahuma sini haina Ising amadi mai asidi laina fangba ngammi maru oiribadi paisani matam asigi news media asidi thaudok thokpadagi tamsin banasu heli makhoi gi news channel adu chakpa henaba haina khajiktang oiba paw aduda maroi marang thakchin ba heli praja mayambu pangki tamaki heli hoi anaba sina mi hatli haiba I khangi adubu tadaba yadraba khara tabiraga loire Aikoi pumnamak loina sigadaba ngaktani ahan akomgi wani isana chekshin biraga loire yamna maru oiba point khara madudi 5G na corona ohenbani amadi uchek singbusu sihalli haina news ta yauribasi oidaba ngangliba ngaktani 5G ga corona ga mari leinadi USA Japan dadi chahi amagi mamangdagi 5G seasonary adu waragadi US amadi Japan da mi loina sirabra COVID ki vaccine hidak asi kapthokpiyu side effect amata laite nongmudi sungsoi soidana COVID free oirakani mayam asi yamna kupna research torba matung mayamda share tawjabani asigi matangda ahenba video pambiragadi comments ta thambiramu hojik point da muk lakjarage lockdown manung asida karamna yumda leina sale tangani school office op lairibasi sorna online dagi sale tanba horuro haina khudol asi pibirakpani lausinba haitabagi wani miyoibai khoina Google haibasidi panba matamda angang ahal pumnamak loina khangli Google asidi aikhoina 100% thajaba yaba company ni punsida mingonda fraud tawraroidaba company amani adu waragadi Google gi matangda mayam khangminasi company asina deal tawribasi internet services amadi products singni asida online advertising technologies search engine artificial intelligence cloud computing software amadi hardware mayam asini 4th September 1998 ta Menlo Park, California, US ta Larry Page amadi Sergey Brin kauba misak ani asina Google asi haudokhibani aikhoina India macha ama oina yamna chauthokchaningai ni hairagadi Google asi gi CEO asi India macha ni Tamil Nadu dagini saknar misak asi gi mingna Sundar Pichai kawi Google gi number of employees 1,39,995 ni in worldwide Google gi founder asigi biography hojik mayam taminasi Aigi ming Larry Page kawi 26 March 1973 da Lansing Michigan US da yak pokhi Aigi babasi Michigan State University da computer science ki professor amadi imasu Lemon Breaks College da computer programming gi instructor oirami Aikoi gi yumda computer science technology gi magazine kayama leirami piklingai dagi hauna Books amadi magazine da paraga asum laiki music compose class su tamba chalami sahi taruk surakpa dwaida computer da yam interest laiki ima amadi babana seasonable computer adu aina seasonaki asum school da ahan ba word processor seasonaki ba angang amo oiki ai adudagi business amadi technology asi yam interest oiki sell invest tawbagi apama su pokhi sahi train thoi surakpa dwaida aina khanki company ma hoge haina Larry ai Okemos Montessori da school tamki Bachelor of Science in Computer Engineering na University of Michigan adudagi Master of Science in Computer Science asina Stanford University da loisinki
Stanford University asidagi aigi partner Sergey Brin fangnaki aikhoi ani best friend oiki adudagi internet technology asigi matangda yam kana research tawba hauki Google gi headquarter asi US ta lei amadi India gi Mumbai Gurgaon Bangalore madi Hyderabad ta branch office lei Larry aigi loinebi gi mingna Lucinda Southward kowi 2007 da aikhoi ani lohongki amadi chanupa ani leire asini Larry Page aihaki punsi wari Google da job tawge hairagadi BTech natraga MCA course loiba maru oi class 10 12 graduate amadi master course ta 65 above percentage mathau tai ahenba information khangbining ba leire comments ta thambiramu mathangi video da sungsoi soidana semjaraki aikoina mobile da photo amadi video yengbagi mahutta sel oina talagadi karam tawba hoi yai Google gi matengna matam asida aikoina isana pairiba mobile asigi matengna income tanba yai income asi isagi bank account da tha khudingi fangani dollar amaga India gi rupees 73 ga manai karamna amadi kamaina madudi number 1 blog asi karino haiba matamda isana wari iba haiba oiragadi wari adu upload tawraga sale tanba yai wari asi ama hekta oiba yai mioi khudingmaki haiba tongali iba yaba wari khara madudi thaina gi funga wari nungsiningol wari chana khonaba thong thakpa atopa mioi gi punsi wari health makeup mobile gi wari lifestyle news pukning thauna piba rajniti fashion acha thak suki matik yam khre angang ahal mauna hapuna mangna tawba yaba thabakni asida Google account hangba maru oi Google account hangba matamda free amadi paid makhal ani thokna lei free oina hange hairagadi www.blogger.com asida changbiraga account hangba yai khangjan bigadaba madudi wari ama natraga ani khaktang thagalaga sel tanba yaroi leptan asum toubiyu nongma natraga nongmadi sungsoi soidana mai pakani blog asi aikoina advertisement gi matengna sel talibani number 2 YouTube asisu Google gi part amani asida aikoina makhal ani thokna khaidokpa yai isagi sak uhalaga tauba ama natraga sak uhandabida tauba ama asidasu blog tapanjakhiba makhal ge category tauna ikhoina tauba yai isana munna wakhal taubiyu aise karide interest lei haina isana interest lei baduda tauragadi tungda success oigani YouTube ki platform asidagi makhal taruk hena source of income ikhoina tanba yai YouTube ki rule adudi 1000 subscriber plus 4000 watching hours sur matung Google AdSense ki matengna monetization tawba yai Google AdSense haibasi Google gi application amani asida paisa ga mari leinaba thabak pumnamak tawi monetization haibadi video gi marakta advertisement urlaga YouTuber singna asidagi sale tali tha khudingi date 20 natraga 25 ki manungda $100 above orba matung isagi bank account da income adu changlakani number 3 Facebook migi photo amadi video yengaga matam manghanbagi mahutta isagi video adu upload tawbiraga income tanbagi plan adu sinbiyu matam asida Facebook paidaba midi leiram laroi Facebook asidagi matam asida mioi kayama paisa tanari Facebook ki rules and criteria madudi 10,000 followers plus 10,000 watching hours within 2 months kasi Facebook ki rules ni unlimited income asidagi so ikoina tanba yai number 4 Instagram 1000 followers sur matung aikoina Instagram dagi su income tanba yai number 5 affiliate marketing isagi product adugi video natraga photo social media da upload tarba matung link adu Amazon natraga Flipkart or Snapdeal mayam asigi mateng nasu product sing adu sell tawba yai online gi matengna asida so ikoina unlimited ta income tanba yai number 6 photo selling isana pairiba mobile adudugi photo click tawraga internet ta upload tawraba matung aikoina sell tanba yai photo picture asi ama hekta oibi yai company achaw kaya mana atopa company dagi photo adu lairaga project ki seasonary website khara mingoina palagadi Getty Image Shutterstock iStock 500px Stocksy Can Stock Photo freedigitalphotos.net Adobe Stock Pixabe mayam asidagi apam adu sangbiraga aikoina photo amadi video yonba yai monthly rupees 5,000 to 30,000 fawba aikoina income tanba yai number 7 e-tuition isagi ahiba subject adu online gi matengna chatra singda takpa yai it may be in any subject number 8 graphics and design
logo design, business card, poster design, book design, invitation design, tattoo design, t-shirt design, mayam asi Photoshop ki matengna aikoina yumda tauba yai. Isagi voice over hapa, data entry, wari iba, video and animation, music and audio, mayam asi freelance ki matengna aikoina yumda tauba yai through online website adudi Fiverr, Upwork, Toptel, Simply Hired, People Per Hour, Equen, Crowded, The Creative Group asinasingbani. Freelance haibasi karino madudi A kauba company aduda B kauba customer aduna thabak pirakani. Thabak adu C aikoina tauraga B na pirakpa paisa adu company A amadi C aikoina 50-50 yenaraga fangba paisa adu bu aikoina freelancer thabak kawi. Makhal makhalgi online jobs mayam asi isagi Indian bank account da link tawr matung thagi lakani. Online asida aikoina paisa kayam tanba yai hairagadi lakh natraga crore fawba tanba yai adubu hawbada di likani tamna experience leirab matung asum yam khalakani asimadi kawbiganu. Sigi thabak asidi yamna lui ngamoi ai sangde hairagadi isana isabu oidaba ngangbani. Online da paisa tangi haina khanbiragadi isana isabu thajaba thambiyu. YouTube amadi Google dagi free da tamba yaba kayama tambiyu. Hauzik panjakhiba option mayam adudagi apamba ama choice toubiyu. Tha taruk tagi nipan fawba income laktrabasu penthokpa haiba taba. Shortcut lambida tha amani khaktang tawraga toke khalagadi taubiruranu. Shortcut ta numit kharani tawkhalaga ai paisa phangani haina khalagadi taubiruranu. Kariguma matam changlabasu ai tambadi kyama phangani haina khalagadi most welcome 100% success oini. Comments ta thambiramu video sigi matangda. Ai haki atopa YouTube channel RIKESH Education asibusu mayamna support toubiyu loinana anauba blog www.rt.manipuriblog.com asibusu mayamna elogi notification button adu click toubiyu. Ai haki Facebook amadi Instagram account da follow su toubiyu. Online earning gi tips punamak account asida fangbigani link punamak description da yengbiyu. Anauba viewers obirabadi please channel asibu subscribe nambiyu amadi all bell button su click toubiyu maramdi ai hakna no video upload tawba matamda isagi mobile natraga computer da hana fangbigani. Video se like tawbiramu angama makai friends sing da WhatsApp Facebook Instagram share su tawbiyu. Amadi screen da hujik ubiriba video asisu mayamna sungsoi ni yengbiyu kanaba suki matik fangbigani nungaina lebiyu haround lebiyu. I love you all. Thank you. Have a great day. Bye bye.